Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Kukising Burmada juntana bom thadabada ishor khoiramduna khangli Yakhama news tagida Sinam khul amadi thamna pokpida Kuki terrorist na bom amadi nongmai akanba attack chatharakhre Kuki terrorist ahungi mathakta Siramba yai Kuki terrorist na Imphal East ki chinga naknaba leiriba Sinam khul amadi thamna pokpida bom amadi nongmai yauna akanba attack chatharakhre Masa ngakthok chanaba khul ngakpasing amadi security force na handuna pung kaya chumna maikei anida khuthongnakhre thaudo aduda Kuki terrorist ahungi mathakta asi ana yauramba yai hairi thaudo sigi matangda thaudo thokpham singdagi press na phangba pawgi matung inadi ngasi ayuk pung 10 rom taba matamda Imphal East district ki manung chana leiriba khundrak pam kendra gi Sinam khulda Kuki terrorist na bom amadi nongmai kapsinduna landarakhibani hairi Kuki khulai paibasing aduna ayuk ki pung 9 taramdai fawa bom tara gi manthakta Sinam khulgi hek mayoknaraba Laiba chingdagi attack adu chatharakhibani hairi Pau asina makha taraduna hai Kuki khulai paibasingna ahanba oina Sinamgi Tandan school da leiriba BBF ki camp tamna attack chatharakhibaga loinana Maikhamda leiriba Manipur rifles ki post asu landarakhi maduda khulngakpa khunjasing amadi security kangbu na handuna ayuk pung 9 khara henba fawa maikei anida khuthongnaki khuthongnaba aduda ngaihak leblaba matung makhatana maikhandagi khara changsilaga leiba YSF haina khangnaba mafam aduda masing yamlaba Kuki khulai paibasingna kumtharaklaga attack amu hana torokpadagi maikei animakta kanma mawngda khuthongnaki khuthongnaba aduda Kuki khulai paiba ahumna siraga kharana asopan nanglamba yai haina thajanari adum oinamang mioi kaya sikhi amadi asopan nangkhibage haibagi paudi chapchana khangba ngamdri maikei anida khul thongna khiba adu nungthel pung 2 taramdai fawa chathaki hairi amaromda Kuki khulai paibasingna Sinam khulda landarakle haibagi pau tabadagi Maikei kayadagi khulngakpasing mafam aduda changsinduna khuthongnaba aduda sarugyaki nakal amaramda khuthongnabagi pau tabadagi state amadi central force singsu mafam aduda changsilakhi maikei adungi meira paibisingna central force sing changsilakpa tongan mafam singda thatnaba honaki hairi ningsingba yai ngarang numidang pung 8 rom taba matamdasu Imphal East district ki lamlai kendra gi manung channa thana pokpigi manang nakpa khulsingdasu Kuki terrorist singna maning thangba sarukta leiba uyok chingthaktagi bom amadi nongmai kapsilakpagi thodoksu leikrabani Pauning Kholdagi Lokhocherake, Kukising na leptana kaptharakpa Maitei dagina khulai fagatpa, Tha 14 helaklaba Maitei Kuki gi muknaba si kaidongwai leptuna mahusagi punsida hanjilakani haiba ngamdri. Muknaba sina tampa amasung chinggi miyam awaba mayoknari awaba si muknariba Mitei Kukina atei furuf singdagi helabasu, atei Manipurda leiriba furuf pumna awaba mayoknari muknaba si Kukina Manipurgi ngamkai thugairaga Kukilen ama semnabagini. Haibasi Manipurgi miyamda natana lengakna sukhanglibani aduna muknabasi loisinduna mahusagi phibamda hanjilhange haina honnabasi lengakki tangai fadaba thodangni muknaribasi loisinabagi lengakna honarakpasingi marakta Mitei Kukina langi matamda sizinaba khulai singthi humduna phagatpa sisu amani khulai phagatpa sida hojik chingda leiba Kukisingdagi phagatpa budi tampakta leiba Mitei singdagi na heli amaromdana muknabasi Kuki khulai paibasingna Mitei landarakpadagini Mitei gi oinadi muknabasi mangjongna khangba natabana Khulai gi sem sahoba natabana Kuki na landarakpadagi tangai fadana khulai sijinnadaba yaraktabadagi security force singna sijinnaba khulai sing lauraga sijinnakibani haibasi ikhang khangnaribani aduga khulai sing asi Kuki na landarakpa matamda sijinnai adubu khulai sing asibu sijinnariba singbu Kuki Millitant singgumna koipu puduna chatpasu yadabana safagadaba mafam singda losilaga thamlaga sijinnadaba yarakchaba matamda sijinnabani haibasu miyamna amadi lengangna sukhangi Asigumba Mitei khul ngakpasingna Kuki na landarakpada sijinnanaba lona thupna cheksinna thamjaba khulai sing lengangna koithi thiraga phagatpasi Mitei miyamna yaningde maduna Mitei nupigi luf kayana yaningdabagi khulaw lawnaribani adubu khulai thambam thiduna phagatpadi leptri masida lagliba wahangdi muknabasi Mitei na sijinnaba khulai sing phagalaga loisinba ngamgadoribra amadi muknabasi leptana makha dumak chatharabadi khulai kaya thiduna phagatpadagi khulai leraktrabadi mamangi matawgum amuk security force tagi khulai lerak loidra haibasini araiba makai fagat khrabanina amuk lorokpa masana tarai madunadi khulai fagatpagi mahut muknabasi loisinabagi lokhatpana achumba oigani nakal ani muknabada nakal amana phone khulai pairaga nakal amana lona thupna thamjaba khulai fagatpanadi muknabasi loisinba ngamloi loisinabagi pambaisu oiroi haijaningi pocherake khungakpa ama hatkhiba amadi khungakpa taruk phakibaga mari lenana semkhiba jesina Manipur pumbagi oina sadam WATHOK Police na salungfamna khungakpa ama hatkhiba amadi khungakpa tarukna fajinduna thamliba asi condition amata yaudana thadoraknaba JC na changsilagliba khongjangda chapchaba paukhum sarkargi maikaidagi piraktabana maram oiraga lagliba December tang 19 ki numidang wairam pung 3 taba matamdagi hauraga December tang 19 ki numidang wairam pung 3 taba fawba total shutdown WATHOK
यूक्रेन की माइकैदगी ख्वाइदगी नौना चथरकपा ड्रोन की अटैक रशिया की रोस्टोव एव्लास्ट लेबा मिलेरोवा एरिया की मिलिटरी एयरफील्ड अमा चाउना का तोइथोअनख्रे रोस्टोव की रीजनल गवर्नर यूरी स्लूसरना टेलीग्राम मैसेज ता पोस्ट तौरपा वफमदा ngarang nungthil यूक्रेन की ड्रोन सिंग अदुना रशिया की बॉर्डर एरिया दा लेरिबा मिसाइल कया लॉन्च तौफम मफम अमसु ओइबा मरुओइबा एयरफील्ड अदुदा अटैक चथरखिबनी मखोई माइकैदगी यूक्रेन की ड्रोन 12 रोमदी थुगाइबा ngamki अटैक अदुदा सियाना यावद्रबसु एयरफील्ड अदुगी इंफ्रास्ट्रक्चर दा चाउना अमांगता थोकी हाइना मखा ताकी यूक्रेन की माइकैदगी फोंदोरकपदा मखोई ड्रोन सिंग अदुना मिलेरोवा एयरबेस दा माइ पांगने अटैक चथाबा ngamki वाफम असी रशिया की फॉरेन मिनिस्ट्री की महुत सिनबा मियोय अमना फोंदोरकपनी महाकी वाफम अदुदा मिलेरोवा की लंबेल कया मई चाकी लोइनना एयरफील्ड अदुगी मनाक्ता लैबा ओजाखेडेड वोकेशनल कॉलेज अदुसु अकायतो याउखी हाइरी यूक्रेन तमना रशिया न मिसाइल अमदी ड्रोन सिंग काउखटपगी मतांगदा मिलेरोवा की एयरफील्ड असिना यामना चौबा प्लेटफॉर्म अमा ओइरिबनी पुंग कुलहुमदोइ रोम चथरखिबे अटैक अदु डिसेंबर कुलहुमदोइ की अयुक पुंग 10 दगिना डिसेंबर कुनमरी की अयुक पुंग 8 फाव चथकी यूक्रेन की माइकैदगी साय ड्रोन मिसाइल गा मानबा ड्रोन हुमफु रोम न अटैक चथरखिबनी एयरफील्ड अदु यूक्रेन की माइकैदगी यामना तोइना अटैक तौफम अमा ओइरि रशिया की ओइना मखा ताबा यूक्रेन की अटैक सिंग अदुदा ngana sem sana na bajeksin firev lauduna leire haibe wafam sing military expert sing na phongdong narakli